All Manipur Polo Association Sindana Ahanba Chief Minister Sagol Kangjei Championship Pangthoklagani. Championship asi thasi tang Taragani Pamdagi Horaga Tangkon Gataret Fauba Kangla Manungda Leiba Kangjei Bungda Pangthokani. Pangthokadriba Sagol Kangjei Championship asigi matangda Phongdokladuna Chief Minister in Biren Hai State asigi Puwariga Sagunari Basagol Kangjei Pana Kangjei asi Aikon Yokatuna Thamba Mathau Tai. Masina Malemda State asibu masak takpada natana Sagol Kangjei Masana si Lamda Masina Malemda Kudo Tamkibani Haibadu Hena Kanghanba Ngamgani. Amaromda Lamda Masigi Asengba Makalgi Sagol Sing Ningtina Yokatuna Thamba Tangai Fade Sagol Loibiri Basing Ningtina Madi Niom Chumna Sagol Loibio Lengak Nasu Manipuri Sagol Kananaba Tabak Paikali Haike. Amaromda Handak Ahan Boy na Pangthokadoriba Chief Minister Sagol Kangjei Championship asida Miyamna Mapung Fana Sagol Pagadunana Sungsoi Shoidana Midiyeng Tabiu Haina Chief Minister na apel torokle.